Manipur is increasing a city, down the Mali. And the increasing the city market group I say, Sama Naka. I agree the passing and feel support of Central Mota, you feel away. Manipur City in the past support of the Rebatianti, about the support of Alu, Manipur Amane, and I think the thing where I my the kind of my I am nowhere. Manipur is the company I don't wear every time you time. The piece in passing the reality. I piece sorry, passing the piece in the but if I over Karana like Haikana, I quite Yum that I narrate the congregation. The piece in the even the Papa, the fast and the Papa. Yum that I see, how they keep money societies in whatever government society. Money societies. I imagine the piece of a factor for the real something. I don't know, the past location where government society is for you. But then, I'm going to pass into the number one. I go in, television. I have a country this in I have a mobile. They have a partner of the yeah. I go in, my own father, the care, mobile, other minor, not way of Yama, or a serious of Manipur society is wrong. Other I could regularly was I could situation Manipur society is the maximum Mount Hasan Yamna like a Tinai, Hosiki Madam, mobile Kutam, the Yamna, Sati, Aduna, Nupis in Chetan Haima and Karakadra, I see a key has everyone had mobile number more account. Other game, Nupasiga, Nupisiga. I go in Matai Manaxi Manareta. Aduga mobile Kutan Sudan Saigi, Kariaita, Atopa, say contact of the Laga, Adu Mamatam Toro, and Haraga, the Mawa, Nadi, Saigi Lupis, that can go in Haita. I go in cooperation Pisaliva. Adu Manaka, Pesatan, Bigi, Lambi Gasu. Adu young section, Bamata Mama, hiding the piece, Nupasu, animal section, Digi, me in the Pida, when a name, Karanta, mobile, and the big Honataba. ಅದಕ್ಕೆ ಮಿಸ್ ಕಾಲ್ ಪಿ ನನಗೆ ಹೊಣೆತವ ಸಿಂಬಗಿ ಮಯಾಮ್ಸ ಐಕೋ ನುಪಿ ಸಿಂಗಸಿ ಅಂಡರ್ಸ್ಟ್ಯಾಂಡ್ ತೋಬಿಬಮ ಹೌಸ್ಗಿ ಮತ್ತೊಂದು ಯಾಮ್ ಮರು ಬೇರೆ ಹೆಸರು ವಾಲೆ ಮರದಿ ಐಕೋಗಿ ಮೋರಲ್ಸೆ ಅಸುಕಿ ಮತಿಕ್ ಡೌನ್ ಲಾಕ್ಸ್ ಅದು ಐತಾರಗದೆ ಯುಮ್ಗಿ ಪೀಗದವ ಕೋಆಪರೇಷನ್ಸ್ದ ನುಪಾಸಿನ ಮರು ಐನ ಯು ಥತ್ತವ ನುಪಾಸಿನ ಕೈದವತಾಯ ಐಕೋಗಿ ನುಪಿಸಿನ ಕರಿ ಪಾಮಿಗೆ ನುಪಿಸಿನ ಐ ದಿಸಾಯಿಸು ಸೆನರಿ ಯುಮ್ದೈ ಸಾಕ್ ಥೋಂಗಿ अदुग युमदगी प्रोजेक्ट पेरोल सूदना सामदना आइगी पुंसीसिबु आइगी लगी नुपीसिना लोना होनरी मसीगी सेंस ऑफ ह्यूमैनिटी हाइता नुपीसिना नुपा आइगी दमकता तौबिसे करी नो हाइबिसे आइकोना मसी खंगबा चंगे आइको नुपा वसिंसु अदुगो मदु खंगना चप्पा नुपासु ngasi समाज में आलेतबदि नते अदु खंगदब नुपासु कोथो मलय हाइदी चलुरनी हलानी आई चापम थोप चारग लोरे तपम थोप थाग लोरे को नुपी सिंग सी वारिब्रा नारिब्रा हाइबसु गेमिंग नुपा मखलसु आई को युम सिंग सी यावदब नते सिवा अदुना नुपी अमन लौरिबा रेस्पोंसिबिलिटी सी याम चावरि सिवा अदु बतारगदि नुपी सिगा नुपा सिंगा ngसागी मागी नुंगाइतब करी लै मागी पेनदब करी लै मागी वाटप करी लै काइसे युमदगी हौरगा नुपासिंगसिना नुपीसिंगीदमक्ता अदुगुंबा रोल अमा लौबीबसे यामना मथौ ताई मदुगुने नसिगी मैन एज एलियंस आइना अदुदि इम्पोर्ट ऑफ द मदुगा अदुदि मु सोसाइटल कॉन्टेक्स्ट लाक्सने सोसाइटल कॉन्टेक्स्ट आइदि समाज को एनवायरनमेंट को नुपीसि हजिक चेक सुबसले को नुपीसि फैक्ट्री थबक तौबसले अदगी हंतबा थाकी थबक हाइबदि यादे अदु एज ए लेबर अमोन थबक सुबसले अदुदि अदुगुन मफम कयादा नुपी कया सिट थोयदना तौबगी थदो कया मसि मणिपुरी सोसाइटी सिदा आइको यावदब नते अदु असोइसि सोसाइटल कॉन्टेक्स्ट असि नुपीसि एक्सप्लॉइट तौबको अदगी सेक्सिजन की अदुगुनबगी पोत मेहामा मणिपुर दसु थोक तब नते याम थोय थोय
ꯑꯗꯒꯤ ꯑꯩꯈꯣꯏ ꯈꯪꯅ ꯊꯣꯛꯄ ꯈꯪꯗꯅ ꯊꯣꯛꯄ ꯑꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅ ꯈꯪꯕ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯁꯤꯁꯨ ꯅꯨꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯨꯔꯒꯗꯤ ꯅꯨꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯐꯦꯛꯇꯔꯤꯗꯨꯗ ꯑꯗꯨꯒꯨꯝꯕ ꯏꯟꯗꯁꯇ꯭ꯔꯤꯗꯨꯗ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯨꯗ ꯅꯨꯄꯤꯁꯤꯡꯕꯨ ꯁꯨꯃꯥꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯂꯩꯔꯒꯗꯤ ꯅꯨꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅꯁꯨ ꯃꯗꯨ ꯔꯣꯜ ꯂꯧꯕꯤꯒꯗꯕꯅꯦꯕ ꯍꯥꯏꯗꯤ ꯃꯗꯨꯕꯨ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯐꯥꯎꯕꯗꯁꯨ ꯂꯧꯅꯒꯗꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩ ꯆꯦꯛ ꯐꯥꯝ ꯑꯃꯒꯤ ꯃꯄꯨ ꯑꯣꯏꯔꯦ ꯃꯄꯨ ꯑꯣꯏꯔꯤꯕꯁꯤꯅ ꯇꯧꯅꯤꯡꯕ ꯈꯔ ꯇꯧꯔꯦꯕ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯈꯔ ꯑꯩꯒꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯦ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯄꯩꯁꯥ ꯐꯪꯂꯣꯏꯗ꯭ꯔꯛꯈꯤꯕꯗꯒꯤ ꯍꯥꯏꯗꯣꯛꯇꯕ ꯆꯪꯂꯒ ꯑꯗꯒꯤ ꯑꯃꯨꯛ ꯎꯔꯤꯕ ꯃꯥꯒꯤ ꯁꯤꯟꯃꯤ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡꯗꯨꯁꯨ ꯉꯁꯥꯏꯒꯤ ꯃꯍꯥꯖꯣꯟꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯉꯁꯥꯏꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯌꯦꯠꯂꯨꯔꯒꯗꯤ ꯀꯥꯏꯅ ꯑꯗꯨꯅ ꯅꯨꯄꯤꯒꯤ ꯃꯣꯔꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯁꯨꯃꯥꯏꯅ ꯃꯥꯡꯍꯜꯂꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯥꯅ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤꯗꯨꯅ ꯃꯁꯥꯅꯅꯤ ꯃꯁꯥꯅ ꯅꯠꯇꯕꯗ ꯃꯥꯡꯍꯟꯕꯤꯕꯒꯤ ꯄꯣꯠꯁꯤ ꯉꯁꯥꯏꯒꯤ ꯁꯣꯁꯥꯏꯇꯤꯌꯦꯜ ꯀꯣꯟꯇꯦꯛꯁꯇꯨꯁꯨ ꯑꯃꯨꯛ ꯂꯩꯔꯤꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯋꯤꯃꯦꯟ ꯏꯝꯄꯥꯋꯔꯃꯦꯟ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣ ꯅꯨꯄꯤꯁꯤꯡꯁꯤ ꯏꯝꯄꯥꯋꯔ ꯇꯧꯕ ꯍꯥꯏꯕꯅꯤ ꯅꯨꯄꯤꯕꯨ ꯀꯃꯥꯏꯅ ꯏꯝꯄꯥꯋꯔ ꯇꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯉꯁꯤꯗꯤ ꯃꯥꯒꯤ ꯔꯥꯏꯠꯁ ꯃꯌꯥꯝ ꯉꯁꯤꯗꯤ ꯂꯩꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯚꯣꯠ ꯂꯦꯞꯄꯦꯀꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯀ꯭ꯋꯦꯂꯤꯇꯤ ꯑꯣꯐ ꯁꯦꯛꯁꯅꯦ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯡꯁꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯂꯛꯏ ꯅꯨꯄꯤ ꯚꯣꯠ ꯂꯦꯞꯄꯦ ꯍꯧꯖꯤꯛ ꯑꯗꯒꯤ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯥꯅ ꯐꯪꯕ ꯇꯣꯂꯣꯞꯇꯣ ꯅꯨꯄꯤꯁꯨ ꯁꯨꯝ ꯆꯞ ꯃꯥꯟꯅꯅ ꯇꯣꯂꯣꯞꯁꯤ ꯐꯪꯒꯗꯣꯏꯅꯦ ꯑꯁꯤ ꯏꯟ ꯗ ꯑꯥꯏꯁ ꯑꯣꯐ ꯂꯣ ꯍꯥꯏꯇꯥꯔꯦ ꯑꯥꯏꯟꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯈꯦꯠꯅꯕꯁꯤ ꯂꯩꯍꯟꯗ꯭ꯔꯦꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯒꯤ ꯚꯣꯠꯀ ꯂꯦꯞꯄꯁꯤ ꯅꯨꯄꯤꯁꯤꯡꯒꯤ ꯔꯤꯖꯥꯔꯚꯦꯁꯟ ꯀꯥꯏꯅ ꯍꯧꯖꯤꯛ ꯑꯁꯨꯝ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯏꯟ ꯗ ꯑꯥꯏꯁ ꯑꯣꯐ ꯂꯣꯗꯗꯤ ꯃꯁꯤ ꯏꯀ꯭ꯋꯦꯂꯤꯇꯤꯁꯤ ꯂꯩꯍꯟꯗ꯭ꯔꯤꯅꯦ ꯑꯗꯨ ꯋꯦꯌꯔꯑꯦꯖ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯕ ꯚ꯭ꯌꯨꯗꯗꯤ ꯃꯁꯤ ꯑꯃꯨꯛ ꯈꯦꯠꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯍꯜꯂꯦ ꯑꯁꯤ ꯋꯥꯅꯤ ꯍꯥꯏꯗꯤ ꯑꯥꯏꯟꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯈꯦꯠꯅꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯣꯁꯥꯏꯇꯤꯒꯤ ꯍꯤꯡꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯗꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯈꯦꯠꯅꯕꯁꯦ ꯁꯨꯝ ꯊꯝꯕꯤꯌꯦ ꯁꯤ ꯋꯥꯅꯤ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯈꯦꯠꯅꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯔꯛꯄ ꯑꯃ ꯆꯪꯉꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡꯁꯤꯅ ꯗꯦꯠ ꯃꯤꯟꯁ ꯅꯨꯄꯥꯁꯤꯡꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤ ꯅꯨꯄꯤꯅ ꯄꯨꯁꯤꯜꯂꯒ ꯆꯥꯒꯅꯤ ꯅꯨꯄꯤꯅ ꯑꯁꯨꯝ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏ ꯍꯤꯡꯒꯅꯤ ꯀꯥꯏꯅ ꯈꯟꯕ ꯑꯁꯤꯒꯨꯝꯕꯒꯤ ꯂꯦꯚꯦꯜꯁꯦ ꯀꯣꯛꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏ ꯅꯥꯊꯩꯔꯒ ꯊꯝꯃꯀꯥꯟꯗ ꯅꯨꯄꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯁꯄꯣꯔꯠ ꯇꯧꯁꯤꯟꯕꯗꯣ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯦꯟ ꯃꯣꯇꯣ ꯑꯃꯅꯦ ꯑꯗꯨꯅ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯋꯥꯔꯕ ꯂꯝꯗꯝ ꯑꯃꯅꯤ ꯋꯥꯕ ꯍꯥꯏꯁꯤ ꯈꯝ ꯊꯦꯡꯉꯤ ꯑꯁꯤ ꯌꯧꯅ ꯈꯝ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯦ ꯃꯌꯨꯝꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯗꯨꯒ ꯄꯩꯁꯥ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯃꯥꯒꯤ ꯅꯨꯄꯥ ꯆꯥꯈꯤꯔꯣꯏ ꯃꯆꯥ ꯆꯥꯈꯤꯔꯣꯏ ꯍꯥꯏꯕꯒꯤ ꯑꯋꯥꯕꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯁꯨꯡꯂꯩ ꯂꯩꯇꯕ ꯀꯌꯥ ꯑꯃꯁꯨ ꯉꯁꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯆꯧꯕ ꯔꯣꯜ ꯂꯧꯋꯦ ꯑꯗꯨ ꯅꯨꯄꯥ ꯀꯌꯥ ꯑꯃꯗꯤ ꯌꯨ ꯊꯛꯆꯤꯟꯕ ꯈꯪꯗꯦ ꯉꯥꯎꯁꯤꯟ ꯐꯩꯁꯤꯟꯅꯕ ꯈꯪꯗꯦ ꯀꯩꯗꯧꯕ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕꯒꯤ ꯄꯣꯠꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯃꯤꯟꯅꯕ ꯑꯃ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯥꯗꯣꯛꯑꯒꯗ꯭ꯔꯥ ꯃꯗꯨꯗꯤ ꯅꯠꯇꯦ ꯊꯥꯗꯣꯛꯑꯣꯏ ꯑꯗꯨꯗꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯁꯤꯗꯁꯨ ꯃꯁꯤꯒꯤ ꯃꯦꯁꯦꯖꯁꯤ ꯄꯤꯕ ꯑꯃ ꯆꯪꯉꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯣꯏꯕ ꯅꯈꯣꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯕ ꯗꯔꯀꯥꯔ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯁꯤꯕꯨ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯟꯒꯗꯒꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯁꯤꯕꯨ ꯀꯝꯗꯧꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯍꯥꯏꯗꯤ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏ ꯄꯨꯈꯠꯀꯗꯒꯦ ꯍꯥꯏꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯃ ꯊꯥꯏꯅꯉꯩꯗꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯊꯧꯑꯣꯏꯗꯕ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯀꯥꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨꯗꯤ ꯄ꯭ꯔꯤꯐꯔꯦꯟꯁ ꯑꯣꯏꯅ ꯄꯤꯅꯔꯦꯀꯣ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯨ ꯑꯗꯒꯤ ꯂꯥꯏꯔꯤꯛꯁꯤ ꯐꯖꯅ ꯇꯝꯍꯟꯕ ꯈꯣꯠꯍꯟꯕ ꯑꯗꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯕꯥꯛꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤ ꯂꯩ ꯑꯗꯨꯅ ꯅꯨꯄꯤꯕꯨ ꯑꯩꯈꯣꯏꯅ ꯏꯝꯄꯥꯋꯔ ꯇꯧꯕ ꯍꯥꯏꯁꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯁꯨ ꯅꯨꯄꯤꯁꯤꯡꯕꯨ ꯏꯝꯄꯥꯋꯔ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗꯁꯨ ꯅꯨꯄꯤꯁꯤꯡꯕꯨ ꯏꯝꯄꯥꯋꯔ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯗꯁꯨ ꯅꯨꯄꯤꯁꯤꯡꯁꯤꯕꯨ ꯏꯝꯄꯥꯋꯔ ꯇꯧꯒꯗꯕꯅꯦ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯨ ꯈꯛꯇꯗ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯃꯨꯡ ꯑꯃꯃꯝ ꯍꯥꯏꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯕꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯤꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗꯤ ꯌꯥꯝꯅ ꯆꯔꯥꯡꯅꯕ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯔꯤ ꯆꯔꯥꯡꯅꯕ ꯍꯥꯏꯁꯤ ꯆꯍꯤ 3 ꯁꯨꯒꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯥꯟꯁꯤꯒꯤ ꯆꯠꯊꯔꯛꯏꯁꯤꯀꯣ ꯑꯗꯒꯤ ꯉꯔꯥꯡꯁꯨ ꯏꯝꯄꯦꯛ ꯇꯤꯚꯤꯗ ꯑꯩ ꯗꯤꯁꯀꯁꯟ ꯑꯋꯥꯔꯗ ꯑꯩ ꯌꯥꯎꯖꯔꯝꯃꯤ ꯑꯗꯥ ꯀꯥꯏꯅ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯣꯛꯀꯔꯤꯅꯤ ꯄ꯭ꯔꯖꯥꯗ ꯎꯠ ꯆꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ ꯎꯃꯤꯟꯅꯒꯗꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥꯡꯂꯕ ꯂꯩꯈꯥ ꯄꯨꯡꯇꯥ ꯇꯥꯔꯕꯅꯦꯕ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯊꯣꯛꯇꯕ ꯊꯧꯗꯣꯛ ꯑꯃꯅꯦꯕ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟ ꯂꯥꯛꯀꯗꯧꯔꯦ
ko lupa 500 lising da handak ti aina khanbada lising manga tara kun ga yor karo male ko mi yang gi value si le ba ka dis adu ngaki lupa 500 pa mo ka lising pa mo ko madu tawaling de aduna kari ino hai kanda adon gi lupa sing su wari sabi nu ki wari sabi adu handak ti vote ka se ai da swai gi wari na ti mani mumbai wani ko ngarang effective da ngami ko ai nan jeri se aduna vote ka se handak ti ne mi se qualify ko mi yen qualified by me hai kina samaj dam ta khanba miyang dam ta khanba niye bi minung si leiba aduga asim mi sina vote ka ra badi suksoi soi dana leiba ke ko thorakani ma dia ko mi ni ka aina khanba ngumba aduga gi wakalon se hosiki matam da yamna mathau tare maram aduna ta tar gadi ngasi thoi ba lan se asina ta mathang gi lan kaya amusu thoga ka ai ko pun mak lekha ta ngara ka da ulu ulu pa ya ba mani ko ma ai do si oi ra ne adu wapun kare thamjaraga ngasi miyam lepam simok ko ko thank you